Kuki Kutlai Pipe Singna Chatharakpa drone Amadi rocket propel bomb attackna NG Surbala Amadi RK Rabai Hatkiba Thawangbu RPI Athawale National President Su Oidiba Social Justice and Empowerment Ki Union Minister of State Ramdas B Athawale na Mahaki social media platform Ama Oidiba X account ge Khutangda condemn Tawrakli Post aduda Union Minister Ramdas na hai Manipur gi kautrukta chatharakhiba drone attack ta maitai nupi ama hatlaga state force yauna atay miyoy kaya asok apan namhankiba amadi moirangda ngarang kapsilakhiba rocket propel bomb attack ta maitai gi arang form ama hatlaga miyoy kaya sokhan khiba thodok sing asi terrorist attack ni hairiba attack sing asidi Manipur da tangdu laita ba hanjil takna ba honariba asida akaiba pibani asigumba terrorist ki thawong asi condemn tawi terrorism amadi hingsa ge mayukta aikhoi punna lepli hainasu post aduda palli